अहानबदा मरु एबा पाव महात्मा गांधी की मपोक कुमोन निमित्त लाखपगे लोइनना मणिपुर के गवर्नर अजय कुमार भल्लान लुचिंगना लू नान थंबा निमित्त की थोरम स्टेट की थाकता पांगथोखरे सुप्रीम कोर्ट न ग्राम पंचायत की मिखल था तरु की मनुंगदा पांगथोकनबा खंगन लखिबा अदु बीजेपी न चन्नरिब्रा नत्रगा चन्नद्रब्रा हाइबसी हौजिक फावबा खंगुनमदे हाइना सीएलपी की लीडर ओइबो बिना हंगलते लमदम असिदा मियामना थेंगनरिबा अवाबसिंग असि वारबसु वाना खंगमिनसि पाइखलकलिबा थौसिल कयासिंग असि तुंगी मिरोगीदमक्तनी हाइना बीजेपी मणिपुर के प्रेसिडेंट अधिकारी मयूर शारदाना फोंदोखरे अमदी लाखलिबा अक्टोबर 9 फाउबा चथगदबा वाइल्ड लाइफ वीक की थौरम ngasiदगी हौना मणिपुर दसु तेंगोपल डिस्ट्रिक्ट तगे हौख्रे खुरुमजरी आईएसकॉम न्यूज में ताबीर पुनमकु अहान मक्तदा सूरज खोंगबान ताबम न तराम नोक्चरी हौजिक मपुंग ओइबा पाव महात्मा गांधी की मपो कुमो निमित 2 अक्टोबर न लाकपगे इरोइनना नेशनल क्लीनलीनेस डे की थोरम गवर्नर अजय कुमार भल्ला यावना ngasi इम्फाल की गांधी मेमोरियल हॉल दा पांगथोखरे थोरम असिदा सरुक याखिबा सिंगबु गवर्नर न लुचिंगदुना जीएम हॉल दा लेबा महात्मा गांधी की मितमदा लेसु कतुने काय खमनबोखी थौरम असिदा मणिपुर लेजिस्लेटिव असेंबली के स्पीकर टी.एच. सत्यव्रता हानगी चीफ मिनिस्टर नोंगथुम बिरेन एमएलए सिंह चीफ सेक्रेटरी डीजीपी अमदी सिविल अमदी पुलिस की मकोक थोंगबा ऑफिशियल कयासु सरुक याखी थौरम मरी लेना गवर्नर अजय कुमार भल्ला न फोंदोखिबदा महात्मा गांधी न चंगसिलंबा सत्याग्रह अहिंसा अमदी इसाना इसादा थाजब थंबगी वखलोल सिंह अदु ngasisu अदुमक मथौ तारी महात्मा गांधी की इसाना इसादा थाजब थमदुना खुनाय असिगी अमदी इसागी चौखटनबा होटनबदा इसागी ओइबा थौदांग लौगदबनी हाइबा वखलोल अदुना ngasiगी मियोइबा खुनाय असिदसु अदुमक पुकनिंग थौगतली हाइबा वाफम सिंह थमलदुना मणिपुरदा हौजिक स्वच्छ भारत मिशन की मखादा पाइखतलीबा चौखट थौरांग सिंह असिबु लेबाग असिना सिंथानरिबनी हाइखी महाक मखा तारदुना मेक इन इंडिया की मखादा मणिपुरदा पुथोकचबा पोथोक कया अमा योखतुना लमदम असिगी नहा कयादा अनौबा सेंदान लंबी कयासु पीरि हाइनसु फोंदोखी लोइनना लमदम असि लुनाना अमदी तिंजंग काइजंगदना थमनबा होनबदुना चौखटबा स्टेट अमा ओहेननबा अपुनबगी ओइबा थौदांग अमा लौमिनरसि हाइना लेबाक मियामदा अपील तौखी अमदी ngasiगी थौरम अदुदा गवर्नमेंट डांस कॉलेज की महिरोइ सिंगना उतखिबा रघुपति राघव राजा राम की जगोय अमदी श्री श्री बाल मुकुंद देव म्यूजिकल कॉलेज की महिरोइ सिंगना उतखिबा इसेगी परफॉर्मेंस अदुसु थोइदोक हेंदोकना सिंथाखी Our state government remains deeply committed to preserving Manipur's rich heritage, ensuring that development goes hand in hand with conservation. We are actively implementing initiatives to protect our environment, promote ecotourism, and safeguard our unique biodiversity. At the same time, rural tourism has emerged as a powerful tool to strengthen our economy. On this Gandhi Jayanti, let's renew our pledge to uphold the ideals of truth, non-violence, and service to society that Mahatma Gandhi ji espoused. Let's strive to be responsible citizens who not only respect our environment but also actively contribute to its betterment. As we move forward with this vision of a cleaner, self-reliant, and united Manipur, let's remember Gandhiji's words: "You must be the change you wish to see in the world." Let's be that change for ourselves and for our future generations. Together we can build a stronger, cleaner, and more prosperous Manipur. A Manipur that truly embodies the spirit of Mahatma Gandhi and truly embodies the history it has. नाकलमरोमदा मणिपुर की गवर्नर अजय कुमार भल्ला न लुचिंगदुना महाकना लेरिबा मणिपुर की राजभवन द ngasi ayu Gandhi Jayanti ka mari leinana Swachh Bharat Mission ki manung channa bhavan asibu taru tanana thamnaba sit sengkhre
ngasi Raj Bhavan gi Manipur gi X handle da thagalakhiba post amada Mahatma Gandhi na ningjaramba amadi sagatcharamba mangla nama oiriba taru tanana leiba asang aman oina akoibabu thamnaba Manipur gi miyamna amat oina punna honnamina mathau tai haina palakhi सुप्रीम कोर्ट न ग्राम पंचायत के प्रधान अमदी जिला परिषद के मेंबर सिंह मिखल असी था तरुक के मनुंगदा पांगथोकनबा खंगहलखिबा वाफम अदु बीजेपी न चनरिब्रा अमदी चनद्रब्रा हाइबसी हौजिक फाउबा खंगबा ngamdri हाइना सीएलपी के लीडर ओ इबोबीना फोंगदोरकली वाफम असिंग असी बीटी रोड लेबा कांग्रेस भवन दा मणिपुर प्रदेश कांग्रेस कमिटी न सिंधना पांगथोखिबा फादर ऑफ नेशन हाइरगा खंगनरिबा महात्मा गांधी के चामगा यांखै तरुक सुबा मपोक कुमोन थौरम अमदी इंडिया के हानगे प्राइम मिनिस्टर लाल बहादुर शास्त्री के चामगा कुनमाथोय सुबा मपोक कुमोन थौरमगा मरी लेनना पाउमी सिंगा उनबा अमदा महाकना फोंगदोखिबने सीएलपी के लीडर ओक्रम इबोबिना मखा तारदुना हौजिक मालेम असिदा खुटलाइगी लमजल तानरकपत नतना अहुम सुबा लांजाव लाकद्रा हाइबगी मिपाइनबा लेरिबा असिदा मालेमगी फावरबा लुचिंगबा कयाना महात्मा गांधी के प्रिंसिपल ऑफ आइडियोलॉजी असि नतना मालेम असि तंगदु लैताबा पुरकपा ngamloi haina hainaribani mahakna खलम्बा लूब नानबा अमदी अचुम्बा चटपगी वाखलोल अदु अखोय खुदिंगमकना चेनबा हाइबसी यामना तंगाई फदे अमदी इंडिया हाइरिबा लेबाक असि सिटी खक्ता चौखटलगा खुंगंग सिंह चौखत्रबदी लेबाक असि चौखटले हाइबा यारोय हाइना खलम्बा अमदी पामजरम्बा बापूजी की वाखलोल अदुगी ओना तैनबदा हौजिक बीजेपी न चिन खक्तदा खुंगंग अमदी चिंग चटलु हाइदुना लेरी अदुबो मणिपुर दा लेरिबा खुंगंग की लोकल बॉडी सिंग अमदी चिंगी ऑटोनॉमिक डिस्ट्रिक्ट की ओइबा इलेक्शन सिंग मतम चाना पांगथोक्तुना मखोइबु मपांगल कलहनबा थबक पाइखत्तबा असिनी खुंगंग चौखटनबा हाइरबदी राजीव गांधी ना पाइखट लंबा थबक थौरम सिंह हाइबदी कॉन्स्टिट्यूशन पीबा पंचायत अमदी लोकल बॉडी सिंह मपांगल कनखत हनबत नतना नुपी सिंह रिजर्वेशन पीना बहोनरंबा अदु मपुंग फाहन मथौ ताई अदुगी अदुबु ओना तैनबदा चिंग चटलु हाइरगा चिंग ऑटोनोमस डिस्ट्रिक्ट काउंसिल के इलेक्शन पांगथोक्तबा अमदी खुंगंग चटलु हाइरगा ग्राम पंचायत के प्रधान अमदी जिला परिषद के मेंबर की मिखल पांगथोक्तुना मियाम की अपाम मिहुत हापगी महुत्ता मखोइगी चानगदबा फुरित खाउदगी पुथोकपा मियोय सिंह हापचिंदुना थमली मसिगुम्बा कया असिना मरम ओइरगा असेंगबा अमदी अचुम्बा हाइबा जुदी मांगबा यादबना मरम ओइरगा ग्राम पंचायत की हानगी इलेक्टेड प्रधान अमदी हानगी इलेक्टेड जिला परिषद की मेंबर सिंह मखोइगी फंगफम थोकपा राइट सिंह अदु पीबीयु हाइना हाई कोर्ट अमदी सुप्रीम कोर्ट सु थांगलखिबनी मसीगी मतुंगदा सुप्रीम कोर्ट न था तरु के मनुंगदा ग्राम पंचायत अमदी जिला परिषद के मेंबर सिंह इलेक्शन पांगथोकनबा खंगलखिबा लेख्रबनी अदुबु बीजेपी न हाई कोर्ट अमदी सुप्रीम कोर्ट की वफम असी ngakna chatlibra amadi chatnadrabra haibadi hauzik fawba khangba ngamdri haiki ngasi gi thoram aduda MPCC के प्रेसिडेंट के मेघचंद्र CWC के मेंबर गाय खंगम MPCC के स्पोक्सपर्सन सिंह सेक्रेटरी सिंह एक्स MLA सिंह अमदी पार्टी असि के तोंगान तोंगान बा लुचिंगबा कयासु सरुक याखी सिंगी लोकल बॉडी सिंग ऑटोनोमस डिस्ट्रिक्ट काउंसिल की इलेक्शन तौबिदबा खुंगंग चलो हाइबा ओना तैनबदनी को हारिसे अखोइना राजनीति तौदा कांग्रेस ना ओपोजिशन दे ले हुनबै वाना तेको खुंगंग दे चलो खुंगंग की पंचायत की इलेक्शन दुदी मतम चाना तौबिदबा अदुदा मयामना खंजरगा वोट थादनरगा अदुदा खनगदबा ग्राम पंचायत की प्रधान जिला परिषद की मेंबर सिंह मधुगी महुत्ता मोईगी चाना चाना फ्रिखाउदगी पुथोअगा जिला परिषद मेंबर प्रधान मोइन हापचलुबा अदो असेंबा हाइबिसिदि ट्रूथ हाइबिसिदि लोटलगा थंबा यादबनिना हानगी इलेक्टेड प्रधान सिंह जिला परिषद मेंबर सिंह अखोइदा राइट फंगनबियु हाइना सुप्रीम कोर्ट फौ यौ चलुरदना ngasi lamdam asida miyamna thengnariba awaba khudong chadaba kaya si warabasu wana khangmina si paikhatliba thausil asi tungi mirol gi damak leikhai taba tangdu leitaba manipur ama oihaunabani haina BJP Manipur Pradesh ki president adhikari Bayub Shada na phangdokre
Mamang tha September gi tang 13 gi hoduna ngasi October gi tang 2 fawba pangthokhiba Seba Pakhwara gi thoram loishinbaga mari leinana ngasi Thambal Sanglen da pangthokhiba achamba thoram amada wafam asi phongdokladuna makha taraduna hai ngasi miyamna mayok nariba awaba kaya asi matam chupagi nate matam gi matungina awonba ama adumak soidana lakani Prime Minister Narendra Modi gi asan ba mityeng amagi makhada lising ani nifu taret fawbagi manungda India asi maromdom lepchaba ngamba lebak ama oihannaba aikhoi punna honaminasi Lairik laisu lalon itik lau singuba amadi atai atopa hiram kayada Bharat asi malemgi lebak kayadagi mangzil thana chenkhatlakliba lebak amani matam amada yamna lairaba lebak ama oiramba Bharat asi ngasidi malemgi oina khwaidagi chawba mari suba economy oire India ki Prime Minister Narendra Modi lebak asi ki Prime Minister oiba khakta natana global leader ama oina sakhangnari maram asina aikhoisu matam khara ware haiduna ninghannaba yade khangba kanba amadi achetpa firep amaga loinena aikhoi pumnamak manglomda khong thangjin minasi haina mahakna haikhi Seba Pakhwara loisinbagi thoram aduga mari leinana pangthokhiba painting competition da makok mathang tarakhraba mahiroi singdasu party asigi president A Sharda Devi na achamba manam mathum sing yenthokuna pukning su thawgatkhi aduna sarkar paiba party ama oina aina isa singda amadi lengbireiba punamakta aina thamjaningbani karino haiba kanda ngasi Bharatiya Janata Party na sarkar pairaba matungda thengnariba aikhoi awaba kharase hayeng future gi aikhoi na ngasai gi laiba viksit Bharat ki pandam sidasu iroinaraga Manipur se tangdu laitaba nakhai sengba adugumba state ama oihongna nabagi damakta adugumba aikhoi gi sarkar na paikatpa khongthang kharada aikhoi na awaba du thengna wadana nungaiba kanamata yade lairik tambasu wai family honabasu wai office kabasu wai hiram khuding makta awaba haibase masina nungaiba purakaduine awaba haibase aikoina thengnaraba matungda awaba gi mahau khangaba matungda nungaiba gi mahau ado laknanaba soidana aina hotnagani ai ware hairagadi aina awaba do matau karam haina kokani haiba engonda lakadori wakalol ado maduna aigi afaba nungaiba tankhatpada yamna mating pangi haibase masimasu ai thamjaningi Leibak asigi mafam pumbada October anidagi Nepal fawba cheyol ama chupta chathagadoriba Humphudra Mathoi Suba Wildlife Week 2025 Technopal District asu Technopal Forest Division gi Deputy Conservator of Forest Mrs. Mahamuda Begum gi miyeng makhada ngasidagi hogdokre ngasi Humphudra Mathoi Suba Wildlife Week celebration hogdokpa mari leinana Technopal District Headquarter da school gi mahiroi singi food rally amasu human wildlife coexistence haiba theme da pangthoki Wildlife Week hogdokpagi thoram aduga mari leinana Technopal Forest Division gi Deputy Conservator of Forest Mrs. Mahamuda Begum na haikibada miyoibana lamlakta leiba thawai panba singbu kanbiba makhoi gi habitat bu disturb tobidaba makhoi bu hinghanba haibasi aikhoi miyoibagi tawdaba yadraba thabak amani lamlakta leiba thawai panba singna marang kaina leiradi aikhoi miyoibasu sangsara sida hingba ngamgani hairaduna wildlife yaudrabadi aikhoi miyoibasu hingba ngamloi haiba pandamda ngasigi Humphudra Mathoi Suba Wildlife Week celebration asi pangthokpani hainasu mahakna makhata na phongdokhi ngasigi Wildlife Week hogdokpa aduda Technopal gi Range Forest Officer Muhammad Salahuddin More gi Range Forest Officer Stephen Tauthang amadi Technopal amasung More Range ki staff sing su sarugakhi Lamdam asida khundaminariba Kanglo Furup kayana nungsi chanaba amadi tangdu laitaba ama puraknabagi wakhalonda Interfaith for Manipur na sinduna politics as freedom from violence, philosophical and theological perspectives hai bahiramda national kithakta seminar program amangasi kaisampat haying khongbal da leiba lining thausana mahi sanglen da pangthokre thoram aduda dharma rajya vedigi founder su oriba NCRP Deva Kripa Ashram Kerala ge convener Governor Acharya Sri Sachidananda Bharatina Athoiba Mithung Oiduna Manipurda Nauna Linkhatkadaba World Peace Center Manipur gi Urep Yungtam Khibaga Loinana
chahi ama chupna chathagadaba Youth Peace Building Fellowship Program 2025-2026 su hodokhi hairiba thoram aduda Lining Thausana Mahi Temple Board ki Vice President Vidyapati Senjam, DM University ki former Vice Chancellor Professor N. Raj Mohan, Manipur University ki former Professor W. Nabakumar, Interfaith Forum Manipur ki member Archbishop Louis Amadi, Forum asigi member Abdul Halimna chingba maru oiba miyoi singna saruk yaki. Thoram aduda Interfaith Forum Manipur ki Convener Deven Bachaspati Mayum na haikibada lamdam asida chahi ani hena thokliba irang asigi waroi sin ama purakna bahaiduna changsilakpa khongjangi makha ponna Manipur miyambu tangdu laitaba punsi amada karamna leihanba yagadage haibagi hiramda Manipur da leiriba dharmagi sangsthan singna chungsinnaduna tangdu laitaba puraknaba Manipur gi yumfam thonba oina ngasi gi thoramasi pangthokpani amaromda thoram aduga mari leinana Lining Thausana Mahi Temple Board ki member secretary Maisnam Shibdatana phongdokhibada lamdam asida ngasi pangthokadoriba kwak tanbagi thoram asina aikhoigi lamdamda non violence oiba mafam ama haibadu oirasanu masida natana ngasigi numit asina afaba tawriba singda phattaba tawriba singbu maithiba piba ngambasu oirasanu loinana Manipur gi hauzik leiriba tangdu leitadaba fiba masida furup amaga marakta punsinduna thokliba irang asigi waroisin ama purakpa ngamnaba aikhoi khudingmakna honamina si haiki ngasigi thoram adugi manung channa lamdam asigi yelhau furup oiriba maitei kabui tangkhulamadi maitei pangal gi lining chatpa miyoi kayagi luchingba singna lining gi mingda malemda tangdu leitaba amadi nungsi chanaba ama puraknabagi matangda wafam kaya phongdokna ki hairi Manipur leibra praja punamak sarkar paibiriba sarkar thok tawriba lakador sarkar sida akogi lusing kuren obigedo punamakta mipum khudimakta Manipur leibra jati punamakta koina hanganna noluknana hairiba thabak thauram ahum Manipur da World Peace Center semgatpa amadi Youth Peace Building Fellowship ani program se tu na chaminabada angama mateng pangbiduna Manipur da Santi Purako Yanagi Anobu Itihasama gi Kanglon ama akoina hogdoktabasida mapung phana saruk yabiu mating pangbiu haibasi mayam punamakta aina noluknana hangatsari aikoi thoiba mayam singsida akogi political gi oiba adagidi leba amagi security gi oiba mayam amagi yawbanina message da akogi thoiba lan mayam singsida akogi political gi oiba miyengda akogi karam haina akogi non violence yawdaba adudi kamai lakani haibada tonga ama lining singje sida yawri basingje akogi amaga khanau haiba amaga akogi nuksinaganu haiba amata yawdeba adu yawri ba mai akogi dharma dugi lining dugi magi principle mayam singdo thiduoga mayam punna nakna saminaragadi akogi ingtapa haibase yam laina porapa ngangmani haiba miyengduda asi pangthokadoriba duguma national seminar haiba singase akogi mafam sida pangthokpa ngamjabani Sugnu Assembly Constituency के MLA के रंजित न चाही कुन है न मियाम की मिहुत ओइन थबक तौरकपदा चाथोल न कक्चिंग खुनौदा डेवलपमेंट की थबक तौरम सिंगदा मनिंग दा तसेंग न हनले हाइरबदी पब्लिक प्लेटफॉर्म अमदा लेबाक मियाम न विटनेस ओहेंदना MLA न कदाई फाउबा डेवलपमेंट तौखी कदाई फाउबा पांगथोखिदे हाइबन चिंगबा ओपन डिबेट ओइना पांगथोक्सी हाइना कक्चिंग खुनो म्युनिसिपल काउंसिल के काउंसिलर सु ओइरिबा डेवलपमेंट कमिटी कक्चिंग खुनो के सेक्रेटरी TH ऋषिकेश न हाइरे वाफम असे ngasi कक्चिंग खुनो दा कमिटी के प्रेजेंट KH बाबू याउना मरु ओइबा थौपुबा सिंह कक्चिंग खुनो म्युनिसिपल काउंसिल के वार्ड नंबर 1 दगी 9 फाउबगी मनुंग लेबा मियोय सिंहसु सरुक यादुना पांगथोखिबा पाउगी मिफम अमदा हाइखिबनी ऋषिकेश न मखा तारदुना हाई कक्चिंग खुनौ कैथेल नौना सानबगी थौरांग तौरकपदा कैथेल साफमगी मतांगदा चयेतनबा थोखी हाइबगी मतमदुदा मरु ओइबा लुचिंगबा अमा ओइखिबा चाथोलगी एडवाइजरना महाक मसा खंगना मरनाई पर्सनल इंटरेस्ट खरगी दमकता मणिपुर की आइकॉनिक ओइरिबा डायनामिक लीडर अमबु हुंदुना मियामदा लाना हाइजिनदुना मियाम की दमक कथोकलबा लीडर अमबु लाना लमजिंगनबा तौबिगनो
Mahakna hai matam amagi Congress lenga ki matamda Kaching Kuno Kaithel Sanaba Integrated Development Small and Medium Town Scheme IDSM tigi makhada Kaithel Nona Sanana Bathorang Torakpada Kaithel Safam gi Chayet na Batholakpadagi MLA ke Ranjitna Kun Kaibagi Mahuta Bazar Sadabana Hena Fai Haibagi Wakalonda Matamduda DPR Thadabadagi Fanadu government adum hanjakibani madugi paisa adu kanamata na sizinakibalaite mahakna makhata na hai umatholge praja singda jamawandi pata pikibadu mari leinaba settlement office na pata issue toba yare haiduna matamdu da pikibani pata adu MLA natraga minister na piba yaba natte haujiksu patadar singduna masa masa ge thifam thokpa khazana thiribani hairaduna ana layeng sangi matangda PHC Kaching Kuno asigi chapchaba doctor amadi nursing matik chana thamduna PHC amagi lefam thokpa staff sing amadi infrastructure sing pumnamak leiribani Masida MLA na achan mirai naiba karisu leite MLA na chahi kun hena miyam gi mihut oina thabak tawrakpa sida chatholna Kaching Khunau da development gi thabak thoram singda maning da taseng na halle haigadi media da panghai haina bagi mahuta public platform amada lebak miyam na witness ohenduna MLA na kadai phawba development tawki kadai phawba pangthok khide haibadu open debate oina tawna si haiki Hundana miyang mangda ni samjaba praja singda lana ekoi intervention piraganda asigumlaba masai oijaba thidaba miyang dong katholaba sigum leader amabu lana lamjing nabo khona biraba se masi tawiga noksing logi dong ta chawkot thorang lupna ekoi development program singda thijin bidana ekoi matam kuina 2000 sahi taraga nithui humdo gi mamangda lairamba adungla planning amaga ngasi puthoraga ni ningjing birai se ekoi development committee na su Kaching Khunau yaiphanaba gi damukta ni khanbiraga na ekoi yamna appreciate tawi adubo amakakti hangjaning badi sahi tara humdoi tramni gi mamangda lairamba policy program amakak ningsing wadi thoga ikui dringai 2021 da oramani ai isamuk municipality councilor ni matamdo da ikoi BJP government gi hana gi chief minister na ikoi Kaching Khunau gi municipality building sabigani hadan jata hungi ba thabak tu di kaukthok khrabra khangde numitu gi press meet madui question dum di hangbiramdre haitare ne Kaching Khunau municipality office ki building asidi matamdugi chief minister na koi sarani aidana koi jatra hulamaba matungda ngasi phawda koi jatra hulamiba nunga do koi somjandana mungsong oidana koi mafam wau thiba khangna phangdana lairi adu masigumlaba posidi chatholna ubidabra haibasini aina koi chatholda hangjaningi se ngarang numidang athengbada Changluba Manipur Police convoy ama miyam gi mob amana yekhai thingai tawduna amang ata thokhan khre thodok sida soka panangbagi pawdi lekhide adumoinamak mafam aduge miyam na makha tana pamdaba thabak sing chatha bidanaba mari leinaba authorities singe maikai dagi appeal tawkhre hairi thodok sida akaya toy thokhan khraba police ke gypsy sing adugi marakta Chandel district ke additional SP na tonglakhiba gypsy adu suyawi hairi thodok asi Manipur police na nakal amak khaktage yenglaga michang mikhai naiba thawong chathai haiba wahowdagi khoisaunaraba miyam aduna police ki gari sing adu thugaiba horakhibani haina pawasina makha tari Yairipo Police Station Konba Khoirom Mathak Lekai da leiba Ply Factory manakta cheliba Thobal Turel gi Torbanda ngasi ayok pung 9 ga minute kun lom chatpa matamda masak khangdaba asiba hakchang ama leiramba thengnarakre asiba hakchang adu fazana patha pumthak khibaga loinana ayamba saru polang khaktamak uba phangli thajaba yaba paw amagi matung inna kanagumbana hatoklaga isingda langtharakpa oigani hairi Asiba hakchang adubu executive magistrate amagi mamangda Yairipo police station gi OC yauba team amadi forensic team amaga loinana yengsinki makha tabada asiba hakchang adu postmortem gi damak Jennings ki morgue ta thamkhre thodok asiga mari leinana Yairipo police station da case ama register tawkhiba ga loinana makha taba thijinba gi thabak lakhatkre Manipur da maram chadana pak sana u pambi sing yanthatpagi thabak chathariba singi mathakta logi oiba thabak lokhatlu haina Ministry of Environment, Forest and Climate Change
Forest Protection Division की माइकैदगी मणिपुर लेंगाक्ता पाउताक पिरखरे Ministry asigi Assistant Commissioner Forestry dagi Manipur lenga ki Principal Chief Conservator of Forest na tharakhiba pautak adu All Kongba Road United Clubs Organization AKRUCO Kongba Khetri Lekai Imphal East ki convener ni haizaba Lenin Hirom koba misak amana Ministry asida wakatlakpadagi khongthang asi lakhalakpani hairi Cherol asigi matung inna u maram chadana yanthatleba sing adugi mathakta leibak asigi oin leiriba law natraga act rule and regulation gi matung inna lokhatpa yaba thabak sing lokhatlu hainasu cherol aduda khangalakli District Legal Services Authority Bisnupur gi makhada leiriba legal aid clinic kaya amadi KYPC Club Anina Chahi Khudingi Sinjaba Painting Competition cum Short Legal Awareness Program ngasi Taruk Suba Oina Legal Aid Kagyai Office Campus da Lekai Adongi Punna Angang Marfu Mukna Saruk Yaduna Pangthokre Angang Singda Nisadaki Lapthokna Leiduna Laik Laisu Phazana Tamnaba amasung Child Marriage Act ki matangda Short Awareness amasung Legal Aid Clinic Kagyai Paralegal volunteers sing na piki. Committee on Tribal Unity Kotu Sarar Hills na hayeng ayok pung taruk tagi numidang wairam pung taruk fauba pung tara nithogi oina National Highway number 2 Imphal Dimapur lambida shut down taragani haina khangalakle. Hayeng gi numit October gi tang ahum asi maru oina ingkum jalising ani kulhumdagi me ahum dagi hauna Manipur gi Chief Minister Waramba N Biren Singh amadi MP oina leiriba Sana Jawbalai Semba na Luchingba BJP gi lengak aduna lamdamasida ihingna hing tahanduna tahan duna sin khiba thawong sing aduna kuki jau kanglup ke miyoi kaya ama sihan khre maram asina hairiba numit haibadi hayeng asi kuki jau community na India lenga ki mafam dagi tongana leizaba haibadi separation day ni haina palan tawduna lakli maram asina hairiba numit asida highway asida pung tara ni thoigi athing basi thambani haina kotu gi cherol amada khanghalakli Kanglei Park Manipur da Miyam gi ahan balengak leikhiba numit haibadi ingkom jalising ama chamapal nifu Nepal gi October 10 Nepal gi numit pu ningsing bagi thoram committees of civil societies Kanglei Park CCS ke na Miyam da loina Miyam ga loina na pangthok lagani haina committee asigi cherol amada khanghalakli furup kaya na khundamina duna leiriba iram da masida taseng na thokhiba puwari gi thodok wathok wari singbol sing Kupna Nainaba Amadi, Madudagi, Lokat Payaba Kari Kari Lay Haibasi, Yenglaga, Apunba Kanglei Park Manipur Ama, Semgat Naba Hot Nabada, Taudang Lopin Nabagi, Wakalon Ama Tangai Fadana Changi, Adungai Kanagi Su Mikha Pondana South East Asia Gi Saruk Asida, Ning Tamna Panjaramba Lebak Amani, Adubu Matamgi Ahong Bakaya Lakpana Ngasidi, Aikoi Hanagi Lengaklon Adubu Nataba, Lengaklon Amada Punsinduna, Chatkre Haibasu Miyamna Uri. Asigumlaba Achoba Ahongba Asibu Kamdauna Hongkibage Amadi Karamna Lambi Amada Chatlibage Haiba Masigi Afa Fata Kudingmak Kangfam Thokpra Haibasisu Hingduna Ladiba Mirol Singh Asina Tangai Fadana Nainafam Thokli Aduna Lamda Masigi Kongcheta Chawna Ahongba Purakiba Lemzaningai Oiba Singi Manungda Miyamna ahan balengak semduna Kanglei Park Manipurda lehen kiba numit October gitang tara Nepal lisinga maga chamapal nifu Nepal asisu amakhakni haina committees of civil societies Kanglei Park CCSK ki cherol amada khanghalakli ngasi lising ani kunmanga lak loirakadoriba matamasida hingminariba I furup khudingmakna mahakta mathakta panbikhiba Naina Warol Singh Asibu Kanglo Furup Khudingmakna Saruk Yaminaduna Lagliba October gi Tarik Tara Nepal asida Nongmai Bungda Leiba Easter Sporting Club ke Community Hall da Chahi Khudingi Pangthok Pagum Handak Chahi Kumjali Singh Ani Kunmangagi Oina Su Committee of Civil Societies Kanglei Park Manipur da Miyam gi ahan balenga Laikhiba Numit October 10 Nepal Lising Amaga Chamapal Nifu Nepal Miyam gi Oiba Mifam Amaga Loinena Pangthok Lagani Hairiba Mifam Asibu Kanglo Furup Khudingmakna Saruk Yabiyu Loinena Hairiba Mifam Asibu Mapung Phahanaba Hotnabada Mipum Khudingmakna
CCSK दा angamba thamoigi pangangi wakhalgi mateng pangbiyu hairagli. District Hospital Jiri Bamna Sindana Don't Miss a Bit Haiba Thimda World Heart Day gi Thoram Ucha Tholda Leba District Hospital Lapang Thokre Ngasi gi Thoram Aduda MSPDCL Jiri Bamgi DGML Birjit Singh CMO Jiri Bam Dr. Vinay Prasad Shahu Horticulture Department ge Retired Inspector K Dhiren Singh amadi ICDS ke Supervisor Angabala Namathang Sidna Chief Guest President Guest of Honor amadi Special Guest oina sarugaki Thoram Aduda Program Officer Dr. Haubam Justine amadi Program Manager Roman Nauremna Thoram Gamari Leinaba Wafam Singh Fongdoki Thoram gi Manung Channa Seva Parv Nation First at 75 ge saruk ama oina free ECG evaluation diabetes amadi hypertension detection camp su pangthoki Haukiba tha September ki tang tara taret tagi October ki ani phawba mafam kayada pangthok narakliba Swasth Nari Sasak Parivar Abhiyan campaign gi saruk ama oina District Health Society Thobal na sinduna mega health camp amangasi haukha mamang lekai community hall da pangthokre Thoramadu da Deputy Commissioner and Hena Kamai Athoiba Mithunglen Health Services Manipur ki Director Dr. N. Hemant Kumar Singh na Thoramapu, CMO Thobal Dr. Y. Nokul Singh, District Hospital Thobalgi MS Dr. W. Rihuni Kumar, Thobal Municipal Council Thobalgi Caretaker Councillor Singh KH Thambal Amasung N. Santi Devina, Akhanaba Mithung Singh oina sarugyaki. Healthcare Maduda Tongan by NCD Clinic, Dermatology, Oral CS Screening, PMR, Gynecology, Amadi, ABHAID, Savana Chingbagi, Stole Sing Hangduna, Ana Lying Bagi, Loinana, Mathautaba Hidak Langtak Sing Su, Lemni Toki, Amadi, Ahal Oiraba, Oirabi Sing the Su, Walking Stick Amadi, Kudakta Saba, Health Card Kayasu Yentoki, Thoramadugi Athoiba Mithung Lengi, Warolda DC Thobal, Hena Kamina, Hai Kibada, Handak Thokiba, Ising Ichaw Adugi, Chaiteng Pangkiba Mafam Asimaktada, District Health Society na Asigumlaba, Health Mela Amasinbiba Amadi Dr. Singh Amasung Staff Singna, Masagi Normal Duty Dagi, Hendoktuna Asigumlaba, Kamasida Sarugya Bibagi Damak Apen Bawa from Pongdoki, Loinana, Miyamna Lengaki officials Singna Miyam Gidamak, Tauzari Bakara Asibusu, Pukning Thogat Piu Hairaduna, District Administration Thobal Masung District Health Society Thobalna, Miyam Gidamak Angam Bamating Pangkigani Haibawa from Singh Pongdoki. Divisional Forest Officer Jiri Bamga Loinana District Administration Jiri Bamna Sinduna Chingdong Lekai de Leiba Deputy Commissioner Office Complex Tangasi Seva Parv Nation First at 75 campaign Kisarukama Oina. Let us come together to plant trees and nurture a greener tomorrow Haiba Thimda Jiri Bamgi Additional Deputy Commissioner TH Manoranjan Singhna Luchingduna U Charakya Thakre Maru Oina Bokul Gulmohor Amadi January now Ugi Pambi Singh Thaki, Divisional Forest Officer Jiribam, Ilangbam Nirmala Chanu Pangmi Singh da Hai Kibada, Ngasi India ge Mafam Kuding da Pangthok Nabagum, Seva Parv Nation First at 75 campaign gi Makada September gi Tang Tara Tareta gi Hauraga, Ngasi Aroiba Oina October gi Tang Aniasida, Tongan ba Drive Awareness Plantation Plastic Recycling na Chingba Program Makal Kaya Chatharakpagi Manung Channa District Administration gi DC Office Complex the Plantation Drive asi ngasi pangthokpani Program asida District Administration dagi ADC TH Manoranjan 20 Battalion CRPF Battalion dagi COSH Karong Haupu amasung DIO amadi official mayam amana present tawbiduna Plantation Drive asi chathajabani Ngasigi Plantation Drive asi Mission of Life Lifestyle of the Environment haiba mission asigi makhal makha asida chathabani haina phongdoki Staff today is Mamangan Hijing and this Jilla Padai and Well Price Pigakana Nanatham say airport say Mina Pada
toilet tagi ni khange floor ni khange ek ye mada Imphal airport se am na li hai ai bisi kana ke makuta lege ta ko housekeeping staff ta lege na aina haibu du maina asi evaluation tawre ko gi noi gi supervisor na ma rating am tawe kana no ma na pai di ko mi tara se kana no na ma pire adike ko ya to pa HOD noi gi airport authority ke le officials sing asu kana na pai di ke fe na moi na mo mi khangale du ga aroi na staff ma ya maset bakta moi na khanjaba da moi gi mama na ma na tabak pai di ni dina to se kana no moi o khangalo na madu dagi angka hotu ba ma tum da top 6 first prize na na han hai gi na 5,000 second prize na 3,000 rupees lising ahu maduga third prize na lising ani maduga ahu mamana consolation prize lising amama bi taru han khangat bane so that nei ni ba koi gi airport se pi asupin na yam na da le ba toilet gi auraga gi makhong gi maktami ne gi mada Imphal airport se yam na li hai ko hai na koi gi madu gi hona si matan asu sumaina chauna targe encouragement se kamna raga koi na na no hona si masi hai raga ai swai sum kenan jare गांधी जयंती का मरी लेना ngasi Imphal gi Betty Kendrazil International Airport ta Airport Advisory Committee के chairman su oiriba MP Dr. Angomcha Bimola khoizamna airport asigi sanitation workers singda masa gi mathau masak khangna pangthokpagi damak sel gi mana amadi award kaya khusinakre H Binasaki L Gambhini amadi I Rajena ahanba ani suba amadi ahum suba mana phangki loinana consolation prize na Y Sana Hanbe P Inaucha amadi K H Pramodini na phangki staff in the Mamang and Gandhi Zenjila Kodai and Nobel Prize Mapige Karakana Nana Thamse Airport se Mina Lapada toilet tagi khange floor ni khange ek ye mada Imphal airport se amna supervisor na ma rating am tawe kana no ma na pai di ko mi tara se kana no na ma pire adike ko ya to pa HOD no gi airport authority ke le officials sing asu kana na pai di ke fe na moi na mo mi khangale du ga aroi na staff ma ya maset bakta moi na khanjaba da moi gi mama na ma na tabak pai di ni dina to se kana no moi o khangalo na madu dagi angka hotu ba ma tum da top 6 first prize na han hai gi na 5,000 second prize na 3,000 rupees lising ahu maduga third prize na lising ani maduga ahu mamana consolation prize lising amama bi taru han khangat bane so that nei ni ba koi gi airport se pi asupin na yam na da le ba toilet gi auraga gi makhong gi maktami ne gi mada Imphal airport se yam na li hai ko hai na koi gi madu gi hona si matan asu sumaina chauna targe encouragement se kamna raga koi na na no hona si masi hai raga ai swai sum kenan jare गांधी जयंती का मरी लेना चाही खुदिंगी पांगथोक्तुना लाकपगी सरक अम ओइना बिष्णुपुर डिस्ट्रिक्ट के मनुंग चन्ना लेरिबा नंबोल साबल लेकाई द लेबा नंबोल साबल लेकाई यूथ क्लब एंड लाइब्रेरी की हुमफुगा मापल सुबा फाउंडेशन देगी थरम पांगथोखरे थरम अदुदा नंबोल साबल लेकाई यूथ क्लब अमदी लाइब्रेरी नंबोल की प्रेसिडेंट चिंगाखम शरद सिंह ना प्रेसिडेंट अमदी नंबोल असेंबली कॉन्स्टिट्यूएंसी के एमएलए ओइरिबा थौनाउजम बसंत सिंह ना चीफ गेस्ट ओइखी थौरम अदुदा वार्ड नंबर 1 की एक्स काउंसिलर हैसनाम सोमेंद्रो सिंह अमदी नंबोल की ओइना अतै मसक नाइबा मियोय सिंहना मिथुंगलेन ओइना सरुक याखी ngasi की थौरम अदुदा नंबोल साबल लेकाई यूथ क्लब अमदी लाइब्रेरी की थौवा पुरंबा थौदांग पुरंबा अमदी थौदांग चावना लरंबा लेखिद्रबा सिंह की फोटोदा लेसु कतुना इकाई खुनबा उतखी मतुंग तारकपदा चटलिबा चाही असी ओइना पांगथोकदौरिबा याउसंग स्पोर्ट्स दा मकोंग मथंग ताखिबा सिंगदसु मना मथुम येंथोकपगी थौरम पांगथोखी थौरम अदुदा याउखिबा नंबोल असेंबली कॉन्स्टिट्यूएंसी के एमएलए ओइरिबा थौनाउजम बसंतना मियामदा वाफम खरा फुंगदोरकले नंबोल साबल काई तो रसिकरिनो प्रजामियाम दो मोइना आर्मी नि सिगना नुमै काथो मे हेरसिने आया ममसिद थोरै बा इंदोरम की
ꯑꯉꯥꯡꯁꯤꯡ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯁꯣꯛꯑꯝꯒꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯩ ꯄꯨꯔꯥ ꯊꯃꯣꯏꯁꯦ ꯑꯩ ꯔꯥꯖꯅꯤꯇꯤꯒ ꯔꯤꯖꯥꯏꯟ ꯇꯧꯔꯁꯤꯔꯥ ꯈꯜꯂꯦꯕ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯁꯣꯛꯄ ꯌꯥꯗꯦꯕ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥ ꯁꯣꯛꯄ ꯌꯥꯗꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯑꯅꯤ ꯆꯠꯂꯝꯃꯕ ꯃꯅꯤꯡꯗꯒꯤ ꯑꯃ ꯂꯥꯛꯑꯝꯃꯕ ꯑꯗꯨꯗꯤ ꯑꯁ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯃꯅꯤꯡꯗꯒꯤ ꯀꯥꯞꯊꯣꯔꯛꯇꯅꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯣꯔꯛꯄꯅ ꯃꯁꯤ ꯌꯥꯅꯤꯡꯗꯦ क्लबना थोरतना मदद प्रपोज तौगिबदो मदु आई चप चाना आई सपोर्ट तौयेना मयाम हाइजरी मयाम हौन खुबा खुबियो फ्रांस मणिपुर के यूथ विंग डेमोक्रेटिक यूथ फ्रंट DYF ना पांगथोखिबा यूथ लीडरशिप वर्कशॉप दा सरुक याखिबा यूथ सिंग दा सर्टिफिकेट ऑफ पार्टिसिपेशन पीदुना पुंगनिंग थौगटपगी थौरम ngasi पार्टी असि ऑफिस दा पांगथोखरे टुगेदर वी कैन ट्रांसफॉर्मिंग द नेशन थ्रू कमिटमेंट हाइबा हिरम दा पांगथोखिबा वर्कशॉप प्रोग्राम अदुदा तोंगान तोंगान मफम दगे यूथ मरफु रोम ना सरुक याखि थौरम अदुदा DPF की स्टेट प्रेसिडेंट डॉक्टर नारिंगबम राजीव कुमार मदी DYF के प्रेसिडेंट सरंगथेम कुमार जित मिथुंगलेन सिंह ओइना सरुक याखि थौरमगा मरी लेनना DPF की प्रेसिडेंट डॉक्टर नारिंगबम राजीव कुमार ना हाइखिबदा नाहा सिंह लौगदब थौदांग अदुकी मतिक चावी खुनाय असि अचुम माइकैदा पुरकपदा हौगतलकलिबा नाहा सिंह चपचाना थौदांग यानबा पौताक पिखि All Manipur Working Journalists Union Amzugi Trust ama oiriba Paumi Welfare Foundation PWF na Medical Financial Assistance MFA scheme 2024-2025 ki makhada Paumi manga da punna lupa lak ani gi oiba tengbang khusinakre loinena MFA 2025-2026 ki oina su amzugi hauzik leiriba bona fide members sing amadi hanagi members sing na masa masa gi medical expenses sing adu application oina pikhat pirakna basu khangalakle scheme asigi makhada kumjali sing ani kunmanga lising ani kuntaruk ki oina PWF Medical Board ki trustees singna ayaba piraba matungda Manipur Press Club da pangthokpa achamba thoram amada PWF ki chairperson N Tombiraj Managing Trustee Asem Bhakta PWF Secretary Borun Thokchom amadi atai members singna saruk yaduna scheme asina piriba sale gi oiba mateng sing adu khusinakhi Imphal West ki mayang Imphal Bengun da leiba Bengun Sabal Primary Madrasa School asigi award pa kaya sibu Pangal Students Organization PS on Education S ki director tanaduna athuba matamda menkhatna ba hona jage haibagi thazaba pirak khibaga loinana Education S ki makhada school asigi bench amadi desk na chingba pibi rakhiba asigi damakta su school asigi headmaster amadi school management committee gi maiki dagi thagat pa phungdona rakli ngasi mayang Imphal Bengal Sabal da leiba Bengal Sabal Primary School asigi campus ta phamkhiba paugi mifam amada hairiba school asigi SMC gi convener Dolai Thabam Abdulna phongdokhibada hairiba school asi mahiroi yankhairom henbana mahi masing tamliba amani amadi matam kayagi mamangdagi school asida ozagi award pa yauna atai hiram kaya da su award pasing leirakpa asina maram oiraga awaba kaya mayokna duna lakli adubu Pangal Students Organization PSO gi finance secretary yumkhaibam askarna luchingba team amana hairiba school asida ikhang khanghodana yengsinba lakhiba juda school asigi headmaster in charge na award pa kaya leiriba sing asigi matangda paudam ki masigi matung PSO na Education S ki director ga tanaduna athuba matamda award pa kaya leiriba asibu angamba mateng pangnaba hona jage haibagi thazaba pirakpada natana school asigi damak bench amade desk na chingba potlam kharasu khusina birakpa asigi damak PSO amadi Education S ki director bo school asigi SMC gi maikaidagi thagat pasu phongdokhi amaromda school asigi headmaster in charge Muhammad Ataur Rahmanna phongdokhi bada school asi award pana pick thale haibayai amadi oza amakhaktana mahiro yankhairom henale leiriba school asida matau karamna mahi masing tambigadoribano masigi mathakta school asida classroom ohum amadi staff room ga tharaga punna room mari dagi hena leitri masina maram oiraga education department gi maike dagi athuba matamda award poja singsu thabi rakani haibagi thajaba su leire adubu school asigi matik chana fencing leitriba amadi ate award pa kaya asi busu makhata na education department gi maike dagi menkhat pinaba haina su appeal tawki
बेगुन सबन प्राइमरी मदरसा से माइरोय यंखै हेना मही मसिंग तमलिबा स्कूल अमनी अदुबु स्कूल असिदा मतम कयागी ममांगदगी ओजा अमदी फाइनेंशियल गी अवाटपा कया मायोंगदुना लाखी अदुबु पांगन स्टूडेंट ऑर्गेनाइजेशन PSO गी जुंखाइबम आस्कर फाइनेंस सेक्रेटरी ना लुसिंग टीम अमा स्कूल असिदा लाखी मदुदा स्कूल असिगी SMC अमदी स्कूल असिगी हेडमास्टर इंचार्ज गा फमिनदुना स्कूल असिगी अवाटपा कया PSO दा थमखी अदुबु PSO ना एजुकेशन डायरेक्टर गा अथुब मतमदा तानारगा अंगम्बा मतेंग पांगनबा होनजगे हाइना थाजबा पिरखी स्कूल असिगी क्लास प्री प्राइमरी टू क्लास 5 फाउबा लैबनी अदुगी मनुंगदा अखोई आई इसा इथन खक्तनी स्कूल असिदा लैजरिबा क्लासरूम मोइना क्लास रूम मरी लैबसिदा अमदी स्टाफ रूम मोइना सिनरे अहुममना क्लासरूम मोइना सिनबनी स्कूल असिगी ओजा आई इथन खक्तनी लैबमसी एजुकेशन डिपार्टमेंट की मकैदगी अवाट ओजा सिंह थाबिरकनी हाइबगी थाजब चप चाना लैजरे अथुम मतमदा थाबिरकनी हाइबगी थाजब लैजरे स्कूल असिगी अवाट पंगकनी अवाट पसिंगसी एजुकेशन डिपार्टमेंट अमदी मरी नेरबो अथॉरिटी ना अथुम मतमदा पिबिरकनी हाइबगी थाजब थमजरी थाबुम अमक चुपना चथगदबा फिट इंडिया फ्रीडम रन 6.0 गे थरम ngasi स्वच्छ भारत दिवस का इरोइनना साई NERC इम्फाल अमदी STC उदलौना पुन्ना खुसमनदुना इम्फाल गी साई NERC ताकेल पातंगसी हौदोखरे पुन्ना मियो चहुमगा यांखैरोमना सरुक याखिबा थरम अदुदा साई NERC इम्फाल गी डेप्यूटी डायरेक्टर लाइजिंग एल मरिंगना फोंदोखिबदा महात्मा गांधीना हौदोकलंबा सत्याग्रह अमदी अहिंसा हाइबदी Truth and Non-Violence की खोंजंग सिंह अदुना मालेम पुंबगी मियाम की वखलोलदा अचौबा अहोंगबा अमा पुरकपा ngमखिबा अदुना ngasisu अखोइना महाकपु निंगसिंगलिबनी मणिपुरदा हौजिक थोकलिबा इरांग असिसु महात्मा गांधी की वखलोल सिंह अदु अखोइना थमोइ सेंगना तुंगिनबा ngमलबदि इरांग असि लोइसिनबा ngमगनि हाइखि Ministry of Youth Affairs and Sports के Directorate of Youth Affairs National Service Scheme NSS के मियंग मखादा ngasi हौदुना लाक्लिबा अक्टोबर की तांग निपाल फाउबा चथगदौरिबा दान उत्सव की सरुक अमा ओइना NSS Cell Unit 1 Royal Academy of Law ओइनामना कॉलेज असिगी कैंपस यावना तिदिम लंबी की नाग येता सिट सेंगबगी थौरम अमा पांगथोखरे सिट सेंगबगी थौरम अदुदा तिदिम लंबी की परिंगी ओइनाम कैथेलदगी हौरगा कॉम्प्रिहेंसिव स्कूल ओइनाम फाउबगी अमोट अकाई सिंह Royal Academy of Law ओइनाम की गवर्निंग बॉडी की सेक्रेटरी वाई रामानंदा Royal Academy of Law ओइनाम की डोनर ओ निमाईचान NSS प्रोग्राम ऑफिसर CH सैवलिनी असिस्टेंट ऑफिसर CH nganbi कॉलेज असिगी ओजा सिंह अमदी महिरोई सिंह न सरुक यादुना पांगथोखी Watershed Development Component of Pradhan Mantri Krishi Sinchai Yojana WDC PMKSY 2.0 Kaksing District na sinduna Swachhata hi seva amadi Swachhata Bharat Divas 2025 ki manung channa Promotion of Swachhata in Watershed Development Projects Haiba campaign ama ngasi Kakching gi DC Office Complex amadi Langmaidong Khulda Pangthokre District Administration Kakching amadi SLNA Department of Planning Manipur ge miyang makhada pangthokhiba campaign aduda maru oina u char thajinba lamtu sit sengba awareness program pangthokpana chingba thoram sing pangthokhi thoram aduda WDC PMKSY 2.0 Kakching ge project officer amadi staff singaloina Langmaidong ge khunja sing su saryakhi Patriotic Writers Forum PAWF Manipur na haukiba July 10 marida Dr. Thiam Suresh Literary Award 2025 piduna awang bathakta ikai khumnaba utkraba lamdam sigi saknairaba aiba Moirangthem Rajendra na haukiba September 18 gi nungthilda ikhang khanghodana laikidabada ngasi forum asigi present nauribam khambaluwangna mifam mapu oiduna members singaloinana awaba phongdokpa mifam ama pangthokre thoram aduda saruk yakiba singna aiba asina laikidaba asimak lamdam sigi
लोइना सिलोल साहित्य की लमदा अचौबा अहोबा अमदी अदुमक लेहौरगनी लोइना लेखिद्रबगी थवाइना सेंबीबा मपुगी नाक्ता इंगना चिकना पोथाबा ओइरसनु हाइना PAWF मणिपुर की थौमी सिंगना ओजागी दमक थौनिखी हौजिक सानबगी पाउ ngasi ki sanabagi paulda Imphal West District Football Association sinduna September 18 gi horaga Pamyal Ground Patsoida Chatharakliba Kuntra Suba El Sangita Devi Memorial First Division Football League ki ngasi sanakiba match amada KYC Khurkhulna MBSC Taubung Khokpu goal ani amada maitiba piki match asi mai pakraba KYC gi goal ani adu Emmanuel amadi Arjuna match ki minute 38 amadi minute 100 chatpada goal amamam chanki match asi da BMSC gi amata ngairba goal na match ki minute kulhumdoi chatpada S Thapa na chanki League asige ngasi sanakiba atopa match ta SKYC awang sekmai amadi SOYO Uripo Kangchup Road na goal amata chanaba ngamdana draw oiki hayeng league asige match leiroi Basketball Federation of India ki miyeng makhada Uttarakhand na yumbu oiraga Dehradun da chatliba tha asige mari dagi horaga tara fauba pangthokadoriba yankhai suba sub Junior National Basketball Championship ta saruk yagadaba Manipur gi team ngasi Dehradun gi damak Imphal thadokre sanaroi tara ninthoina saruk yaraga T Nilamani na head coach oiraga official ahum na Manipur gi team asibu luchingduna Imphal International Airport gi khongsan khi team asina Imphal thadok lamdai da Manipur Basketball Association gi official singna yaifo pausel pi duna lamtha khibani District Sports Association Kakching na sinduna DSA gi sanabungda team taramathoi na saruk yaduna chatharakliba kunmathoi suba Kishore Kumar Memorial First Division Football League ki ngasi sanakiba match amada KYWAC wabagai amadi AKSA Kakching khunauna goal ahum chanaduna draw oikhre match asida KYWAC gi goal ahum adu Gunachandra Yaifaba amadi Kaikuna match ki minute mari Nifu amadi yankhai mari chatpada chanki match asida AKSA gi goal ahumna Rajesh Roshan amadi TH Roshan na match ki minute kunmari kunthra nipal amadi Nifu nipal chatpada chanki lekasige ngasigi ground da sanakhiba match amada UBSA Mantak amadi PFC Tokau Chingna goal amamam chanaduna draw oiki match asida UBSA gi amata ngairaba goal Joseph Komna match ki minute Marfuni thoi chatpada chanki match asi draw oiba ngamkhiba PFC gi amata ngairaba goal na match ki minute marfu tare chatpada Motilal na chanki hauzik ai ngasagi pau Ngasigi ay ngasagi pauda ICAR Lamphel Pat ki Agrometeorological Field Unit AMFU dagi pirakpa ay ngasagi report amagi matungina ngasi Manipurda khwaidagi sabagi chang asi Celsius degree 19.0 oiki khwaidagi ingbagi chang na Celsius degree 19.0 oiki nungsita yawba ising manilgi chang na ayukta chada mawdra manga amadi nungthilda na chada marfuni thoi oiki ngasi chukhiba nongjugi chang na millimeter 3.0 mangani Loisilakpada maru iba pau amuk hana. Supreme Court na Gram Panchayat ki Mikhal Thadar ki manungda pangthok naba khanghan lakhiba adu BJP na chanaribra natraga chanadrabra haibasi hauzik phawba khangba ngamli haina CLP gi leader o ibo bina hangakli
lamdam asida miyamna thengnariba awabasing asi warabasu wana khangminasi paikhatlakliba thausil kaya sing asi tungi mirol gidamaktani haina BJP Manipur President Adhikari Mayum Sardana Phulone amadi lakliba October 9 fawa chathagadaba wildlife week ki thoram ngasidagi hauna Manipur da su Tengnobar district dagi hauke ngasi ge oina ISCOM news na pizaba Manipuri paw matang asir lo shinjari mieng tabir bising ba amuk hana khurumjari